Mapham sadan hundokpa amonakai amadi masing yamlaba plastic ke lemamkhak polam kiana isingi imai wangkhalangli baturel isingi iraida centrakli irmasigi matang SKTV ki pawdamama Manipur dangarang nahan numini humni momang dagi changsap amada churiba nong sina maram oiraga pigi leiriba Imphal turel pongba turel amadi nambu turel gi mai singa sitam tamna wangkhalakli turel gi mai singa sina wangkhalakpada leiriba miyam asi mipayo fawi baramdi mamang sahidasu khogi khusim gi chawna maram oiraga miyoi kaya ama awana nangibi wafam lei masidaki hena khogi mipai ningai oiba wafam ama thorgli basi nungju tha matamda khogi lekai lekai da leiba drainage system khogi khongbal haiba tare khongbal singa sidagi Chentharaklibba amona kai amadi maru oina plastic sing asi hariba turel sing haibadi Imphal turel kongba turel amadi nambu turel asida tasili Imphal gi akoibda leiriba iram nala sing ayamba amona kai maru oina masing yamlaba sizinaba loiraba plastic ki polam singna ising chenba ngamdaba makai funjunduna leiri nakalaboromda SKTV na thengnarakpada hata minu thungdagi haitharaklaga panglap laptana Imphal turel gi torban lambi nakalda masing yamlaba amona kai sizinaba loiraba plastic ki polam sing hundoklama thengnarakhi asigumba Mapham sadan hundokpa masing yamlaba amona kai plastic ki polam sing asina iram nalada phunjin khibadagi Mapham Kayada nongju thada khusim gi isau thohalli loinana plastic amadi amona kai gi isel asina loktak pat yokhigadawribani matang asoida lamna masida leiriba miyamna punna lawminagadaba thodang asi karino haiba wahang kaya thorakli akoibagi fifum luna nana thamba haibasi lamdam asida leiriba bipum khudimaki thodang ni khallaga hiram asigi matangda SKTV gi damakta pawdum jariba video journalist Benson nongthambam Imphal